All Manipur United Clubs Organization Amuko Amadi Rural United Clubs Organization Ruko na Sinduna Hauzik Manipur da Thokliba Irang Asiga Mari Lenina Nomagi Eba Khana Nainabagi Thoram Ama Lamden Khunau 𝐊𝐷𝐿 Community Hall the Pangtokre Thoram Aduda Amukogi President Nando Luwang Nahai Awa Ana Taraba Asi Ana Yauraba Singda Compensation Pikini Haikibadu Piba Hobiro Sufam Nofam Kangdana Amadi Mayum Makai Lateduna Relief Camp ta Ladiba Mioi Sing Asida Hauzik Pidana Karamba Matamda Piga Doino Makatana Nandona Fongdokibada Ngasi Pangtokliba Khana Ninabagi Thoram Asida Mapung Oina Khanariba Si Thokliba Irang Asida Ekoina Tauriba Si Karino Kari Tauragadi Hena Fagani Amadi Kari Fidep Loba Yabagi Habigi Matangda Khana Nainaki Manipurda May Ahumdagi Hauduna Thokliba Irang Asida Central Force Kaya Ama Changlak liba asi kari tauribage Security Advisor Haptuna Manipurda Article 355 Chalaiduna Lady Article 355 asida yamna samna yauriba asi internal disturbance amadi external aggression haibasini Internal disturbance asida police karana ngak sendula leiba asi foba micham miyamna penadri madugi matakta external aggression asi thengnanaba India lengana kari thorang lokhat khrabagi haina nandona hangki Issue hai bisine issue ni tuga cookie militant sing sina problem ni issue amadi problem ani se masi hana solve tor kanda manipur solution legani solution le kanda shanti lakani hai bisi ngasi bawa khone am tasing na government of India amadi manipur government da pi rega leiba formula amane hai ba formula si tobagi mahuta tongan ba wafam kya phongdo ga tongan thabak kya torga som leibna manipur da mihat mipun yawa sathi birang se matam sangna satharak badrong asi din mi chamaga taraga hundoi mari yoksha leibne mioi kaya amana singkhong da adumba mifata sing adugi manipur thugaina ba holoi ba lalong sing adu ngak na ba leiba imai bel chinau kaya mana akoi lambi sorok ta ngasi manipur gi apun ba lam gi amadi lenga ki saktam sing ngak na ba gi damakta phirep lor ga lei ba se adu nakal amadna sondna go mena loising sing hangak pa school college mahi tampam sing hangaga tawriba mong mato mayam se masidi da akoi manipur gi mayam na hojik kari tawgadage ngasi kari tawragadi hena sunagani haibedu madu khana na ba gi damakta ni akoi amukona akhanna ba discussion akoi pangthok taise